ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯟꯁꯤꯕ ꯌꯨꯝꯅꯥꯝꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯤꯁꯥꯁꯅꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗ 7 ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯅ ꯃꯨꯚꯤꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯅꯥꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯚꯤꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯔꯣꯀꯤ ꯑꯃꯗꯤ ꯀꯅꯤꯀꯥꯅ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯄꯕꯤꯇ꯭ꯔꯕꯨ ꯊꯝꯂꯝꯂꯒꯦ ꯈꯟꯈꯤꯕ ꯑꯗꯨ ꯐꯥꯎꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯏꯄꯤꯁꯣꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯗ ꯆꯥꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯥꯏꯕꯗꯒꯤ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯗ ꯍꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯤ ꯋꯥꯍꯩ ꯑꯁꯤ ꯔꯥꯅꯤꯅ ꯇꯥꯕꯗꯒꯤ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯕ ꯃꯩꯈꯨ ꯀꯥꯝꯊꯣꯔꯛꯂꯦ ꯃꯩꯈꯨ ꯑꯁꯤꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯗ ꯄꯥꯟꯕꯗꯒꯤ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯍꯟꯗꯣꯛꯈ꯭ꯔꯦ ꯔꯣꯀꯤ ꯄꯕꯤꯇ꯭ꯔꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯔꯥꯅꯤꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯅꯨꯡꯉꯥꯏꯇꯅ ꯒꯥꯔꯤ ꯑꯁꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯔꯣꯀꯤ ꯅꯨꯡꯉꯥꯏꯇꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯔ ꯆꯠꯈ꯭ꯔꯦ ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯗ ꯃꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯁꯣꯝꯗꯅ ꯁꯨꯗꯥꯀꯔ ꯑꯃꯗꯤ ꯁꯣꯝꯅ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯁꯣꯝꯅ ꯂꯣꯛ ꯌꯥꯝ ꯀꯟꯅ ꯈꯨꯔꯛꯄꯗꯒꯤ ꯁꯨꯗꯥꯀꯔꯅ ꯀꯩꯗꯧꯔꯕꯒꯦ ꯏꯁꯤꯡ ꯈꯧꯔꯥꯡꯂꯕ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯣꯝꯅꯥꯅ ꯌꯥꯗ꯭ꯔꯦ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯕꯥꯕꯨꯖꯤ ꯑꯁꯤ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯁꯨꯗꯥꯀꯔꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯃꯟꯗꯤꯔ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯀꯦ ꯇꯧꯕꯒ ꯕꯥꯕꯨꯖꯤ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯕ꯭ꯔꯥ ꯁꯨꯗꯥꯀꯔ ꯅꯪꯅ ꯄꯥꯝꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯂꯧꯔꯨ ꯂꯥꯛꯑꯣ ꯏꯁꯤꯡꯗ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯒꯗꯧꯔꯤꯕꯅꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔ ꯑꯃꯗꯤ ꯁꯣꯝꯅ ꯕꯥꯕꯨꯖꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯗꯅ ꯑꯃꯨꯛ ꯃꯟꯗꯤꯔ ꯑꯁꯤꯗ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯥꯕꯨꯖꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯕꯨ ꯄꯨꯗꯨꯅ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯂꯤ ꯄꯕꯤꯇ꯭ꯔꯅ ꯑꯩꯅ ꯆꯃꯝꯅꯔꯤꯕꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯅꯪꯒꯤ ꯀꯥꯂꯤ ꯁꯛꯇꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯔꯥꯅꯤꯅ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯀꯨꯕꯥꯛꯇ ꯂꯩꯔꯤꯕ ꯗꯥꯛ ꯑꯁꯤꯅ ꯁꯣꯛꯂꯛꯄꯗ ꯏꯁꯥ ꯑꯁꯤ ꯃꯩꯅ ꯆꯤꯡꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯑꯩꯒꯤ ꯁꯦꯅꯥ ꯑꯁꯤ ꯎꯔꯦꯗꯅ ꯃꯈꯣꯏꯗ ꯅꯪꯅ ꯃꯩ ꯀꯌꯥ ꯑꯃ ꯆꯤꯡꯍꯜꯂꯕꯁꯨ ꯃꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯅꯪꯒꯤ ꯁꯣꯔ ꯑꯗꯣ ꯍꯣꯟꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯔꯒ ꯃꯆꯤꯟꯗꯒꯤ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯑꯃꯨꯕ ꯃꯩꯈꯨ ꯑꯁꯤ ꯖꯨꯝꯕꯤꯁꯤꯡꯗ ꯀꯥꯝꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤ ꯄꯕꯤꯇ꯭ꯔꯒꯤ ꯃꯅꯥꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯦ ꯁꯣꯝꯗꯅ ꯁꯨꯗꯥꯀꯔꯅ ꯁꯣꯝꯅꯥꯗ ꯑꯩꯅ ꯈꯜꯂꯤꯕ ꯊꯥꯡꯖꯟꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯅꯍꯥꯛꯁꯨ ꯌꯥꯔꯕ꯭ꯔꯥ ꯍꯪꯉꯤ ꯁꯣꯝꯅꯥꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯕꯥꯕꯨꯖꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯈꯪꯉꯤ ꯅꯈꯣꯏ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯣ ꯅꯈꯣꯏꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯍꯧꯖꯤꯛꯃꯛ ꯄꯤꯔꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯈꯣꯏ ꯑꯅꯤ ꯄꯤꯁꯥꯁ ꯑꯣꯟꯊꯣꯛꯇꯨꯅ ꯄꯤꯁꯥꯁ ꯐꯦꯃꯤꯂꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯒꯅꯤ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯑꯅꯤ ꯍꯥꯠꯄ ꯍꯥꯏꯌꯨ ꯀꯔꯝꯕ ꯄꯥꯝꯕꯒꯦ ꯍꯪꯂꯤ ꯁꯣꯝꯅꯥꯅ ꯕꯥꯕꯨꯖꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯈꯜꯂꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯔꯒꯅꯤ ꯕꯥꯕꯨꯖꯤꯅ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯍꯥꯏꯔꯣ ꯁꯨꯗꯥꯀꯔꯅ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯕꯥꯕꯨꯖꯤ ꯅꯍꯥꯛꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯕꯥꯕꯨꯖꯤꯅ ꯑꯃ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯔꯛꯂꯤ ꯁꯣꯝꯅꯥꯅ ꯕꯥꯕꯨꯖꯤ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯣꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯕꯥꯕꯨꯖꯤꯅ ꯄꯤꯁꯥꯁ ꯑꯃꯅ ꯄꯤꯔꯅꯤ ꯍꯥꯏꯅ ꯆꯤꯝꯕꯥꯟꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯣ ꯊꯨꯡꯂꯕꯅꯤ ꯈꯜꯂꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯒ ꯑꯩꯉꯣꯟꯗ ꯁꯥꯎꯍꯟꯒꯅꯣ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤ ꯄꯕꯤꯇ꯭ꯔꯒꯤ ꯃꯌꯥꯗ ꯂꯥꯛꯄꯗꯒꯤ ꯄꯕꯤꯇ꯭ꯔ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯊꯥꯡ ꯂꯧꯊꯣꯔꯛꯇꯨꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯄꯕꯤꯇ꯭ꯔ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯤ ꯔꯥꯅꯤ ꯄꯕꯤꯇ꯭ꯔꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯅꯤ ꯄꯕꯤꯇ꯭ꯔ ꯑꯩꯒꯤ ꯁꯦꯅꯥꯗꯤ ꯁꯤꯕ ꯀꯧꯕ ꯅꯥꯏꯔꯣꯏ ꯃꯈꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯂꯥꯛꯂꯕꯅꯤ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯔꯝꯃꯤ ꯄꯕꯤꯇ꯭ꯔꯅ ꯔꯥꯅꯤꯗ ꯑꯩꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ ꯍꯥꯏꯔꯤ ꯔꯥꯅꯤꯅ ꯑꯩꯅ ꯄꯥꯝꯕꯗꯁꯨ ꯑꯗꯨꯃꯛꯅꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯑꯗꯨ ꯌꯥꯔꯕ꯭ꯔꯥ ꯄꯕꯤꯇ꯭ꯔꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯪꯉꯣꯟꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯄꯕꯤꯇ꯭ꯔꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯕꯤꯇ꯭ꯔꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯖꯦ ꯕꯖꯔꯪꯕꯂꯤ ꯍꯥꯏꯅ ꯂꯥꯎꯕꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯁꯤꯜ ꯑꯃ ꯊꯣꯔꯛꯂꯤ ꯔꯥꯅꯤꯅ ꯅꯪꯒꯤ ꯀꯨꯕꯥꯛꯀꯤ ꯗꯥꯛ ꯑꯁꯤꯅ ꯆꯪꯕ ꯉꯝꯗꯅꯕꯒꯤ ꯁꯤꯜ ꯈꯥꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯦꯅꯥ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯍꯥꯛꯅ ꯈꯥꯔꯤꯕ ꯁꯤꯜ ꯑꯁꯤꯅ ꯅꯪꯒꯤ ꯏꯅꯔꯖꯤ ꯑꯗꯣ ꯁꯣꯏꯗꯅ ꯂꯣꯏꯈꯤꯅꯤ ꯅꯪꯅ ꯃꯄꯨꯡ ꯐꯥꯅ ꯁꯣꯟꯊꯔꯛꯂꯕ ꯃꯇꯨꯡ ꯑꯩꯅ ꯅꯪꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯄꯕꯤꯇ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯁꯤꯜ ꯑꯁꯤꯗ ꯊꯦꯡꯕꯗ ꯂꯣꯏꯅ ꯄꯥꯏꯊꯣꯛꯂꯤ ꯄꯕꯤꯇ꯭ꯔꯒꯤ ꯃꯌꯥꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯇꯨꯅ ꯄꯕꯤꯇ꯭ꯔꯒꯤ ꯃꯌꯥꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯁꯨꯗꯥꯀꯔꯅ ꯕꯥꯕꯨꯖꯤꯗ ꯑꯩꯈꯣꯏꯅ ꯕꯥꯕꯨꯖꯤꯕꯨ ꯁꯥꯎꯍꯟꯅꯕ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯅꯤꯖꯕꯗ ꯕꯥꯕꯨꯖꯤꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯃꯁꯤꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯊꯨꯡꯗꯅ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯅ ꯄꯤꯁꯥꯁ ꯑꯣꯟꯊꯣꯛꯈ꯭ꯔꯕꯗꯤ ꯕꯥꯕꯨꯖꯤꯅ ꯅꯈꯣꯏꯗ ꯆꯃꯝꯅꯔꯤꯕ ꯂꯩꯔꯤꯕ ꯑꯗꯨ ꯀꯣꯛꯍꯜꯂꯒꯦ ꯑꯗꯨꯅ ꯑꯩ ꯍꯥꯟꯅꯗꯒꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯦ ꯍꯥꯟꯅ ꯍꯥꯏꯗꯣꯛꯂꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯃꯩꯈꯨ ꯀꯥꯝꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯤꯁꯥꯁ ꯑꯣꯟꯊꯣꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯔꯣ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯍꯥꯏꯔꯒ ꯃꯩꯈꯨ ꯀꯥꯝꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯨꯗꯥꯀꯔ ꯑꯃꯗꯤ ꯁꯣꯝꯅ ꯃꯈꯨꯠ ꯑꯗꯨ ꯁꯝꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯕꯥꯕꯨꯖꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯁꯦꯡꯂꯕ ꯑꯆꯨꯝꯕ ꯆꯠꯆꯕ ꯙꯔꯃ ꯆꯦꯟꯕ ꯂꯝꯆꯠ ꯐꯖꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨꯖꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯕꯥꯕꯨꯖꯤꯅ ꯈꯟꯊꯗꯅ ꯅꯣꯏꯅꯤꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯊꯨꯡꯕ ꯑꯣꯏꯔꯣ ꯍꯥꯏꯔꯒ ꯃꯆꯤꯟꯗꯒꯤ ꯃꯩꯈꯨ ꯃꯈꯣꯏ ꯑꯅꯤꯗ ꯀꯥꯝꯕꯒ ꯃꯩꯈꯨ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ
ꯑꯗꯨꯒ ꯄꯤꯁꯥꯁ ꯑꯣꯏꯔꯤꯕ ꯕꯥꯕꯨꯖꯤ ꯑꯁꯤꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯅꯤꯔꯤꯕꯁꯤꯕꯣ ꯑꯩ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯂꯩꯔꯒꯗꯕ ꯃꯁꯤ ꯅꯠꯇ꯭ꯔ ꯅꯈꯣꯏꯅ ꯅꯤꯈꯤꯕꯗꯣ ꯁꯨꯗꯥꯀꯔꯅ ꯃꯥꯅꯤ ꯕꯥꯕꯨꯖꯤ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯅꯤꯖꯔꯤꯕ ꯑꯁꯤꯗ ꯌꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨꯖꯤ ꯑꯣꯏꯔꯛꯂꯅꯤ ꯁꯣꯝꯅꯥꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯕꯥꯕꯨꯖꯤꯗꯤ ꯄꯤꯁꯥꯁ ꯑꯣꯟꯈꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯈꯨ ꯑꯁꯤ ꯕꯥꯕꯨꯖꯤꯒꯤ ꯃꯁꯥꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯁꯥ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ ꯕꯥꯕꯨꯖꯤꯅ ꯁꯨꯗꯥꯀꯔ ꯑꯃꯗꯤ ꯁꯣꯝꯅꯥꯕꯨ ꯀꯧꯔꯝꯂꯒ ꯃꯁꯥ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯇꯨꯅ ꯃꯩꯈꯨ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯁꯨꯗꯥꯀꯔ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯉꯛꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔ ꯃꯈꯨꯠ ꯑꯁꯤ ꯁꯤꯗꯔꯛꯂꯤ ꯃꯈꯨꯠ ꯅꯥꯝ ꯑꯃꯅ ꯃꯈꯨꯠ ꯅꯥꯝ ꯑꯃꯕꯨꯁꯨ ꯉꯥꯛꯂꯤ ꯄꯕꯤꯇ꯭ꯔꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯀꯨꯏꯅ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯏꯁꯥ ꯑꯁꯤ ꯁꯣꯟꯊꯔꯛꯂꯦ ꯈꯟꯖꯔꯤ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯔꯥꯅꯤꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯄꯕꯤꯇ꯭ꯔ ꯃꯁꯥ ꯑꯁꯤ ꯏꯅꯔꯖꯤ ꯂꯣꯁ ꯑꯣꯏꯔꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯥꯅꯤꯀꯥ ꯑꯃꯗꯤ ꯔꯣꯀꯤꯁꯨ ꯂꯥꯛꯂꯦ ꯔꯣꯀꯤ ꯄꯕꯤꯇ꯭ꯔꯕꯨ ꯎꯖꯔꯒ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯄꯕꯤꯇ꯭ꯔꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯅꯕ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯈꯜꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ ꯔꯣꯀꯤꯅ ꯀꯥꯅꯤꯀꯥꯗ ꯑꯩꯈꯣꯏꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯅꯥꯀꯟ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯇꯧꯒꯅꯤ ꯀꯥꯅꯤꯀꯥꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯗꯤ ꯏꯒꯤ ꯃꯅꯝ ꯅꯝꯂꯕꯗꯤ ꯏꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯑꯃꯗꯤ ꯂꯦꯡ ꯈꯣꯠꯄ ꯆꯠꯄꯒꯤ ꯃꯈꯣꯟ ꯈꯪꯂꯒꯗꯤ ꯃꯈꯣꯏ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯣꯏꯗꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯔꯣꯀꯤ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯊꯥꯡꯅ ꯂꯦꯜꯂꯝꯃꯤ ꯁꯣꯝꯗꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯄꯕꯤꯇ꯭ꯔꯕꯨ ꯌꯣꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯤ ꯔꯣꯀꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯒꯤ ꯃꯅꯝ ꯑꯁꯤ ꯅꯝꯂꯛꯄꯗꯒꯤ ꯄꯕꯤꯇ꯭ꯔꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯇꯣꯛꯇꯨꯅ ꯔꯣꯀꯤ ꯍꯣꯏꯔꯣꯝꯗ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂꯦ ꯔꯥꯅꯤꯅ ꯁꯥꯎꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯏꯒꯤ ꯃꯅꯝ ꯁꯣꯏꯗꯅ ꯅꯝꯂꯝꯃꯅꯤ ꯍꯥꯏꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯔꯣꯀꯤ ꯀꯥꯅꯤꯀꯥ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯔꯣꯀꯤ ꯍꯣꯏꯒꯤ ꯃꯌꯥꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯃꯩꯒꯤ ꯄꯥꯠ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯇꯥꯔꯦ ꯑꯗꯨꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯊꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯗ ꯂꯣꯏꯅ ꯀꯨꯝꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯔꯥꯅꯤ ꯄꯕꯤꯇ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯄꯕꯤꯇ꯭ꯔ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤ ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯨꯕꯗ ꯔꯥꯅꯤ ꯑꯁꯤ ꯍꯟꯗꯣꯛꯂꯤ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯔꯥꯅꯤꯅ ꯃꯁꯥ ꯑꯁꯤ ꯁꯣꯟꯊꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯗꯒꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯀꯥꯈꯠꯂꯛꯄꯁꯤꯗ ꯀꯥꯅꯤꯀꯥ ꯑꯃꯗꯤ ꯔꯣꯀꯤꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯔꯣꯀꯤꯅ ꯃꯈꯣꯏꯗꯤ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯁꯣꯝꯗꯅ ꯔꯥꯅꯤ ꯃꯥꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯌꯥꯎꯔꯤꯕ ꯆꯩ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯆꯩ ꯑꯁꯤꯗꯒꯤ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯛꯇꯨꯅ ꯄꯕꯤꯇ꯭ꯔꯕꯨ ꯐꯥꯖꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯔꯣꯀꯤꯅ ꯀꯥꯅꯤꯀꯥꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯈꯟꯈꯤꯕꯗꯤ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤ ꯃꯩ ꯑꯁꯤꯅ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯈ꯭ꯔꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯀꯥꯅꯤꯀꯥꯅ ꯃꯈꯣꯏ ꯑꯁꯤ ꯖꯨꯝꯕꯤꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯁꯤꯕ ꯀꯧꯕ ꯅꯥꯏꯔꯔꯣꯏ ꯃꯈꯣꯏꯗ ꯃꯩ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯔꯣꯀꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯝꯗꯧꯅ ꯍꯥꯠꯀꯅꯤ ꯀꯥꯅꯤꯀꯥꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯈꯣꯏꯗꯤ ꯀꯩꯁꯨ ꯁꯤꯔꯣꯏꯗꯕ ꯍꯥꯠꯄ ꯉꯝꯂꯣꯏꯗꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯎꯒꯤ ꯃꯔꯥꯁꯤꯡ ꯑꯁꯤꯅ ꯃꯈꯨꯠ ꯑꯃꯗꯤ ꯃꯈꯣꯏꯗ ꯌꯦꯠꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤ ꯔꯥꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯄꯕꯤꯇ꯭ꯔ ꯒ꯭ꯌꯥꯟꯗꯤ ꯈꯔ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯕꯨ ꯍꯥꯠꯅꯕ ꯇꯧꯔꯒ ꯃꯨꯚꯤ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊ ꯅꯥꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ